ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯕꯒꯤ ꯑꯃꯗ ꯑꯩꯅ ꯃꯀꯣꯛꯇ ꯊꯣꯝꯗꯠꯈ꯭ꯔꯦꯒ ꯑꯂꯨ ꯁꯣꯏꯗꯠꯄꯤꯔꯦ ꯆꯥꯕ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯈꯥꯏꯗꯠꯄꯤꯔꯦ ꯇꯅꯤꯛꯂꯕ ꯈꯨꯠ ꯁꯥꯅ ꯅꯤꯛ 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 ꯂꯥꯎꯔꯕ ꯀꯣꯛꯈꯥꯏꯅ ꯁꯣꯔꯤ ꯄꯥꯏꯗꯅ ꯆꯅꯝꯅꯤ ꯃꯌꯥꯝ ꯆꯅꯝ ꯁꯨꯖꯔꯦꯀꯣ ꯍꯥꯞꯀꯗꯕ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯁꯨꯖꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯅꯪ ꯋꯥꯠꯂꯤꯀꯣ ꯁꯤ ꯂꯩꯔꯝꯃꯦ ꯁꯤ ꯂꯩꯔꯦ ꯁꯧꯕꯗ ꯎꯇꯤ ꯃꯩꯗ ꯊꯣꯡꯕꯅ ꯍꯥꯎꯔꯦ ꯒ꯭ꯌꯥꯁꯀ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯏꯁꯤꯡ ꯍꯥꯞꯆꯔꯦ ꯁꯧꯒ꯭ꯔꯤ ꯍꯥꯞꯆꯔꯒꯅꯤ ꯑꯗꯨꯒ ꯆꯥꯟꯅꯒꯗꯕ ꯆꯥꯡꯗ ꯉꯥꯔꯤ ꯂꯧꯕꯤꯔꯦ ꯆꯥꯟꯅꯕ ꯆꯥꯡꯗ ꯂꯧꯔꯦꯀꯣ ꯃꯌꯥꯝ ꯃꯩꯈꯨꯒ ꯋꯪ ꯀꯥꯏ ꯃꯌꯥꯝ ꯁꯤ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯃ ꯍꯥꯞꯆꯜꯂꯣꯗꯅ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯥꯡꯗ ꯉꯥ ꯀꯔꯤ ꯉꯥꯏꯕ ꯁꯤꯁꯦ ꯉꯥ ꯃꯨꯀꯥ ꯍꯥꯏꯕ ꯉꯥ ꯌꯥꯏꯐꯧ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯉꯥ ꯌꯥꯏꯐꯧ ꯍꯥꯏꯀꯣ ꯃꯨꯀꯥ ꯉꯥ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯀꯥꯡꯁꯣꯏꯗ ꯍꯥꯞꯅꯕ ꯂꯧꯊꯖꯔꯦꯀꯣ ꯃꯌꯥꯝ ꯍꯥꯞꯇꯤ ꯍꯥꯞꯆꯤꯟꯖꯗ꯭ꯔꯤ ꯏꯁꯤꯡ ꯁꯧꯍꯟꯕ ꯉꯥꯏꯔꯤ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯍꯥꯎꯅꯕ ꯁꯤꯟꯕꯗ ꯁꯥꯎꯗꯨꯅ ꯃꯆꯤꯟ ꯅꯣꯛꯇꯅ ꯇꯤꯟ ꯌꯥꯎꯕ ꯌꯦꯡꯉꯤ ꯌꯥꯎꯕ ꯌꯥꯎꯗꯕ ꯌꯦꯡꯖꯔꯤꯀꯣ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯗꯩ ꯅꯣꯛꯐꯦꯠ ꯇꯧꯕꯁꯦ ꯎꯗ꯭ꯔꯤꯀꯣ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯊꯨꯝ ꯊꯥꯛꯆꯔꯦ ꯌꯥꯛꯀꯗꯕ ꯌꯥꯛꯑꯣꯏꯗꯕ ꯀꯣ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯇꯤꯜꯍꯧ ꯑꯃ ꯍꯥꯞꯆꯔꯦꯀꯣ ꯀꯌꯥ ꯍꯥꯞꯇꯣꯏꯅꯣ ꯀꯩ ꯃꯊꯪꯗ ꯅꯄꯥꯛꯄꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗꯗꯤ ꯀꯩꯅꯣ ꯁꯤ ꯀꯥꯏ ꯍꯥꯞꯇꯣꯏꯅꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯗꯣꯏꯅꯦ ꯅꯣꯏꯗꯤ ꯐꯖꯅ ꯍꯥꯎꯅ ꯁꯤ ꯂꯩ ꯅꯣꯏ ꯅꯪ ꯁꯧꯒ꯭ꯔꯤ ꯆꯥꯗꯕꯒꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏ ꯆꯥꯖꯗꯕꯅꯤꯅ ꯃꯤꯌꯥꯝꯅꯁꯨ ꯅꯣꯛꯅꯔꯅꯤ ꯑꯩꯅ ꯀꯥꯡꯁꯣꯏ ꯆꯥꯗꯦ ꯀꯥꯏ ꯇꯧꯔꯤꯁꯦ ꯀꯃꯦꯟꯗꯤ ꯁꯣꯏꯗ꯭ꯔꯦꯅꯦꯀꯣ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯑꯗꯨꯝ ꯆꯥꯝꯊꯣꯛꯆꯔꯦꯀꯣ ꯃꯌꯥꯝ ꯀꯣ ꯆꯥꯝꯊꯣꯛꯆꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯈꯤꯇꯪ ꯀꯟꯊꯣꯛꯆꯔꯦ ꯏꯁꯤꯡꯁꯦ ꯇꯛꯅ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯑꯗꯨꯝ ꯊꯛꯆꯟꯗ꯭ꯔꯣ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯇꯧ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯊꯛꯆꯔꯦꯀꯣ ꯈꯔ ꯍꯥꯏꯔꯒ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯃꯦꯠꯈꯥꯏꯖꯔꯦ ꯁꯤ ꯄꯨꯔꯛꯆꯔꯦ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯈꯔ ꯁꯧꯔꯛꯄ ꯆꯥꯡꯗ ꯍꯥꯞꯆꯤꯟꯖꯔꯦ ꯊꯛꯆꯤꯟꯖꯔꯦ ꯃꯌꯥꯝꯀꯣ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯒ꯭ꯌꯥꯁꯅꯤ ꯄꯨꯠ ꯄꯨꯠ ꯂꯥꯎꯖꯅꯤ ꯒ꯭ꯌꯥꯁꯁꯤꯁꯨ ꯍꯧꯖꯤꯛ ꯈꯔ ꯄꯛ ꯂꯥꯎꯖꯔꯤ ꯁꯧꯔꯛꯑꯗꯕꯅꯤꯀꯣ ꯃꯌꯥꯝꯀꯣ ꯁꯤꯗꯩꯗꯤ ꯐꯖꯅ ꯁꯧꯔꯀꯥꯟꯗ ꯍꯥꯎꯗꯣꯏꯅꯦꯕ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯑꯃꯨꯛ ꯐꯨꯠꯆꯔꯗꯣꯏꯅꯤꯀꯣ ꯃꯣꯔꯣꯛ ꯃꯦꯠꯄ ꯁꯤꯒꯤꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯗꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯁꯤ ꯑꯕꯣꯛ ꯆꯅꯝ ꯆꯥꯗꯕꯅꯤꯅ ꯇꯣꯉꯥꯟꯅ ꯑꯕꯣꯛ ꯀꯩꯝ ꯂꯩꯖꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯒꯗꯕꯒꯤ ꯏꯟꯖꯥꯡꯅꯤ ꯇꯣꯉꯥꯟꯅ ꯂꯩꯖꯔꯦꯀꯣ ꯑꯕꯣꯛ ꯈꯥꯡ ꯂꯧꯊꯖꯕ
ꯈꯥꯡ ꯄꯨꯖꯔꯛꯄ ꯁꯤ ꯀꯩꯕ ꯁꯤꯁꯦ ꯀꯩ ꯍꯥꯏꯕ ꯁꯤ ꯃꯐꯝꯁꯦ ꯑꯣ ꯃꯌꯥꯝ ꯁꯥꯕ ꯌꯥꯗꯦꯀꯣ ꯂꯩꯔꯪꯗ ꯊꯥꯡꯒꯠꯆꯕ ꯈꯨꯠ ꯁꯥꯖꯕ ꯃꯩꯅ ꯄꯣꯛꯆꯕ ꯏꯁꯤꯡ ꯏꯟꯖꯤꯟꯖꯕ ꯃꯩ ꯀꯥꯝꯖꯕ ꯆꯥꯛꯀꯗꯕ ꯆꯥꯡꯗ ꯀꯥꯝꯖꯔꯦꯀꯣ ꯍꯧꯖꯤꯛ ꯈꯥꯕꯩ ꯍꯥꯞꯆꯤꯜꯂꯒ ꯎꯈꯠꯆꯔꯦꯀꯣ ꯊꯥꯎ ꯈꯤꯇꯪ ꯍꯩꯖꯤꯟꯅꯕ ꯊꯥꯎ ꯁꯥꯍꯜꯂꯤ ꯃꯌꯥꯝ ꯃꯆꯨꯁꯤꯗꯤ ꯐꯖꯔꯦ ꯍꯥꯎꯔꯅꯤ ꯊꯥꯎꯗꯤ ꯕ꯭ꯔꯣ ꯊꯥꯎ ꯎꯇꯤꯒꯤꯗꯃꯛ ꯊꯥꯎ ꯁꯥꯍꯟꯖꯕ ꯆꯤꯡꯒꯨꯝ ꯉꯧꯕꯗ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯊꯥꯎ ꯍꯩꯖꯤꯟꯖꯔꯦꯀꯣ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯍꯩꯖꯤꯟꯖꯔꯦ ꯌꯥꯔꯅꯤ ꯌꯥꯔꯅꯤꯀꯣ ꯑꯃ ꯍꯧꯖꯤꯛ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯊꯥꯎ ꯍꯩꯖꯤꯟꯖꯔꯦ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯁꯥꯍꯟꯖꯔꯦ ꯏꯁꯤꯡꯁꯦ ꯃꯩ ꯀꯟꯖꯔꯛꯄ ꯃꯩꯁꯦ ꯐꯖꯖꯕ ꯆꯥꯛꯄꯁꯦ ꯐꯣꯟꯁꯦ ꯇꯦꯝꯄꯔꯦꯆꯔ ꯁꯥꯒꯠꯆꯔꯛꯄ ꯊꯥꯎ ꯃꯨꯜꯂꯦꯀꯣ ꯃꯌꯥꯝ ꯊꯥꯎ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯃꯩꯈꯨ ꯀꯥꯈꯠꯂꯛꯑꯦꯀꯣ ꯐꯣꯟꯁꯤꯁꯨ ꯇꯦꯝꯄꯔꯦꯆꯔ ꯈꯤꯇꯪ ꯁꯥꯔꯦ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦꯀꯣ ꯀꯩꯅꯣ ꯍꯥꯞꯄ ꯉꯝꯗ꯭ꯔꯁꯨ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯇꯦꯖꯄꯥꯠ ꯃꯅꯥ ꯍꯥꯞꯆꯔꯦꯀꯣ ꯅꯣꯈꯥꯏꯔꯦ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯇꯤꯜꯍꯧ ꯑꯃ ꯍꯥꯞꯆꯔꯅꯤꯀꯣ ꯃꯌꯥꯝꯀꯣ ꯅꯣꯈꯥꯏꯔꯦ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯍꯥꯞꯄꯤꯀꯣ ꯈꯤꯇꯪ ꯁꯤꯟꯕꯅꯤꯅ ꯁꯤꯒꯤ ꯃꯍꯥꯎꯗꯣ ꯈꯤꯇꯪ ꯍꯥꯞꯄ ꯉꯝꯃꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯃꯆꯨ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯃꯆꯨ ꯆꯨꯒꯗꯕꯒꯤ ꯆꯥꯡꯗ ꯍꯥꯞꯆꯤꯟꯖꯔꯦ ꯃꯆꯨꯁꯦ ꯃꯔꯨ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯃꯆꯜ ꯍꯥꯞꯆꯤꯜꯂꯦꯀꯣ ꯃꯆꯜ ꯑꯗꯨ ꯃꯤꯠ ꯃꯁꯂꯥ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯃꯤꯠ ꯃꯁꯂꯥ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝꯀꯣ ꯃꯊꯪ ꯃꯣꯔꯣꯛꯁꯤ ꯈꯤꯇꯪ ꯁꯥꯍꯜꯂꯗꯤ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯅꯣꯈꯥꯏꯔꯦ ꯍꯥꯞꯆꯤꯟꯖꯔꯦ ꯅꯣꯈꯥꯏꯔꯦꯀꯣ hawagꯗaba ꯆꯥꯡꯗ hawagdaba ꯆꯥꯡꯗ hawꯅꯅꯕ ꯍꯥꯏꯕ ꯃꯇꯝꯅꯤ hawagdaba ꯆꯥꯡꯗ ꯁꯤꯗꯤ hawagdaba ꯆꯥꯡꯗ ꯍꯧꯖꯔꯒꯦ ꯎꯇꯤꯁꯦ hawagdaba ꯆꯥꯡꯗ ꯌꯥꯔꯦꯀꯣ ꯁꯤꯗꯤ ꯐꯖꯔꯦ ꯅꯪ ꯁꯥꯠꯂꯦ ꯑꯩꯅ ꯄꯥꯝꯃꯤꯗꯅꯤ ꯁꯤ ꯂꯩ ꯑꯗꯣ ꯌꯦꯅꯪ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯍꯥꯊꯨ ꯇꯧꯕꯅꯦ ꯁꯤꯗ ꯏꯆꯥ ꯅꯨꯄꯤ ꯑꯃꯅ ꯏꯁꯣꯏ ꯍꯧꯒꯠꯂꯛꯄꯗꯒꯤ ꯆꯠ ꯈꯨꯗꯛꯇ ꯍꯧꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯈꯨꯗꯛꯀꯤ ꯄꯥꯔꯇꯤꯅꯤꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯈꯨꯗꯛꯇ ꯇꯧꯋꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯡ ꯊꯥꯅ ꯄ꯭ꯂꯥꯟ ꯇꯧꯔꯗꯤ ꯍꯦꯛꯇ ꯊꯣꯏꯒꯜꯂꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯩꯔꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯇꯧꯋꯦꯕ ꯂꯩꯇ꯭ꯔꯁꯨ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯂꯩꯇ꯭ꯔꯦ ꯂꯩꯔꯀꯥꯟꯗꯗꯤ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯇꯧꯋꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯗꯨꯅ ꯇꯞꯊꯕ ꯍꯩꯇꯦꯕ ꯑꯩꯈꯣꯏ ꯉꯧꯔꯦꯕ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯥꯕ ꯍꯧꯔꯛꯀꯗꯕ ꯃꯇꯥꯡ ꯑꯗꯨꯗ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤꯀꯣ ꯃꯨꯁꯔꯨꯝ ꯆꯤꯡꯒꯨꯝ ꯀꯩ ꯆꯤꯡꯒꯨꯝ ꯃꯩꯇꯩꯗ ꯅꯥꯔꯤꯟ ꯆꯤꯡꯒꯨꯝꯗꯣ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝꯀꯣ ꯁꯤꯗ ꯎꯇꯤꯁꯤꯗ ꯑꯗꯨꯝ ꯍꯩꯖꯤꯟꯖꯔꯦꯀꯣ ꯎꯇꯤ ꯁꯧꯒ꯭ꯔꯤ ꯁꯤ ꯂꯩꯔꯦ ꯎꯃꯣꯔꯣꯛ ꯏꯃꯥꯏꯅ ꯈꯪꯉꯦ ꯎꯃꯣꯔꯣꯛ ꯑꯉꯥꯡꯕ ꯁꯤꯗꯁꯨ ꯁꯤ ꯈꯤꯇꯪ ꯉꯥꯡꯂꯤ ꯇꯧꯔꯦꯀꯣ ꯉꯁꯤꯒꯤꯗꯤ ꯁꯤ ꯂꯩꯔꯦ ꯏꯟꯖꯥꯡꯁꯤ ꯁꯤ ꯂꯩꯔꯦ ꯆꯥꯕ
ꯍꯥꯎꯒꯗꯕ ꯃꯑꯣꯡꯗ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯀꯣ ꯆꯥꯕ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯤꯅꯔꯁꯦ ꯌꯥꯝꯗꯤ ꯍꯧꯖꯔꯛꯑꯒꯦꯀꯣ ꯑꯍꯥꯟꯕꯗ ꯎꯇꯤ ꯍꯥꯟꯅ ꯇꯧꯖꯔꯛꯑꯒꯦ ꯃꯦꯝ ꯎꯇꯤꯁꯦ ꯎꯁꯣꯏꯒ ꯃꯪꯒꯟꯅꯦ ꯎꯁꯣꯏꯁꯦ ꯐ꯭ꯔꯦꯁꯅꯦ ꯍꯦꯛ ꯌꯥꯜꯂꯒ ꯏꯆꯦꯅ ꯄꯨꯔꯛꯄꯅꯦ ꯏꯆꯦꯒꯤ ꯏꯪꯈꯣꯜꯗꯒꯤ ꯎꯇꯤꯁꯦ ꯍꯦꯛ ꯍꯧꯕꯗ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯃꯌꯥꯝ ꯀꯣ ꯁꯤ ꯑꯦꯛꯁꯇ꯭ꯔꯥ ꯊꯝꯖꯕꯅꯤ ꯃꯌꯥꯝ ꯃꯥꯒꯤ ꯀꯅꯥ ꯇꯧꯒꯦ ꯆꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯎꯇꯤꯁꯤꯗꯤ ꯁꯤꯒꯨꯝꯕ ꯀꯣꯝꯄꯥꯛ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯃꯣꯔꯣꯛꯅꯦ ꯍꯥꯎꯋꯦ ꯎꯇꯤꯁꯦ ꯃꯦꯝ ꯎꯇꯤꯁꯦ ꯏꯃꯥꯅ ꯊꯣꯡꯕꯅꯦꯕꯀꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯎꯇꯤꯗ ꯅꯠꯇꯦ ꯎꯇꯤꯗ ꯂꯣꯏꯅꯃꯛ ꯏꯃꯥꯅ ꯊꯣꯡꯕꯅꯤ ꯏꯃꯥꯒꯤ ꯈꯨꯠꯅꯦꯍꯦ ꯈꯨꯕꯤ ꯂꯣꯏꯅꯃꯛ ꯆꯤꯛꯈꯥꯏꯅꯤ ꯍꯥꯎꯔꯦ ꯑꯗꯨ ꯃꯦꯝ ꯚꯤꯗꯤꯑꯣꯁꯦ ꯆꯦꯂꯦꯟꯖ ꯇꯧꯕ ꯅꯠꯇ꯭ꯔꯗꯤꯀꯣ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯕꯤꯔꯤꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯆꯦꯅꯦꯜꯁꯦ ꯊꯨꯅ ꯆꯥꯎꯈꯠꯂꯛꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯣꯝꯅꯁꯨ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯣ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯅꯤꯡꯉꯥꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯣꯃꯦꯟꯗ ꯅꯣꯏꯅ ꯃꯌꯥꯝꯅ ꯑꯁꯤ ꯇꯧꯑꯣ ꯁꯤꯃꯥꯏꯅ ꯇꯧꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯇꯧꯖꯅꯤꯡꯉꯥꯏ ꯍꯣꯠꯅꯖꯒꯦ
好嘞，好嘞。Umur tabi kumangkan. Ngon sarıdır ama sayam. Masih lima doang nih. Man thùng với hầu mình doang nih. Ngon đấy. Mình đang thử là mình nặng mà nó ra. Hầu đấy. Tôi thử hầu đấy. Sau khi sẽ lên. Sao người ta ra được mới cầu thuốc. Ồ, thì mình trong được. Thôi đi. Yang meraksana semuanya sahabat hak bagi dulu dah thagal lena yang melana begini hari aku na charger ini yang entertainment ngantar muncul peta naba na namza ini yang lana kandi no Nang masih di hau tabi lagi. Ising dah hau berarti lagi hau kan lagi. hả apa cha lên là gì vậy cái nó thế này hả Không biết thôi. hỏi năm hả Sắp xong đấy. Đây đang tôi thủ với cá đấy. đây đang nó thùng với mà họ mới thuê giá hết thùng rồi Mà nó đâm nhạc nó vội từ cái tự giả thành ngô luôn mà hao thì bố cái hao thì hai bên nó tao ngô với thùng ba thì tao bên nó tao mà hao thì tung ăn này vậy hả đó không cho hậu đấy nó mà xin này siapa kah
Ya. Belum dulu Kak. Harus salah. Dulu dulu Mbak. Hả? Hao đấy. Mình làm hào đấy. Gì mai khuôn chứ đi. Mai. Enak. Jadi dulu ya. Belum nyari ambil apa sambal tahu gak ini satu atau mana yang mana tahu dah saya mah sudah tuh mau ada kamu thong bawa kayak tuh manggi sudah dia pensah Kita kasih pengalaman. apa jangan makan di belakang itu ya Sudah berapa? Sudah berapa? Iya. Thằng được Suy nè. Nó tiêu cha nè. Anh nó biết tôi vào. anh vừa Hả nè. Biết rồi nè. ini dia kata kulumnya ini cara kan Làm xí máu gì đi khăn rồi mà. Sao rồi khăn rồi. Nó tròn. Sao rồi khăn rồi nó tròn. sao vậy thôi thật là không làm được Xí hồi dít cái máu gì này bà. Cái này này. thôi không được thế thì bạn mình một miệng mình tôi chỉ có bạn mình
ꯂꯣꯏꯁꯟꯕ ꯉꯝꯁꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦꯗ ꯃꯌꯥꯝ ꯁꯨꯝꯇ ꯂꯣꯏꯁꯟꯒꯦ ꯇꯧ ꯊꯥꯖꯔꯛꯇ꯭ꯔꯦ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅ ꯇꯧꯔꯤ ꯍꯥꯎꯒꯗꯕ ꯆꯥꯡꯗ ꯂꯣꯏ ꯊꯥꯛꯈꯤꯕꯩꯀꯣ ꯂꯣꯏ ꯍꯥꯎꯔꯦꯕ Nhớ chưa đây rồi là chỗ gì hai đứa mình sẽ nhỏ chúng ta xin ngồi đậm một hàm nó hảo một cái tấc qua kìa sao hao cái gì mà quá hiền dùng đấy mình có không đi được mình cũng không này đấy mình đã chân pha được một tí ạ chân đi vừa khăn nhìn cái đồi đó nhìn đi nào nhìn đi y thôi rồi nè cái đi y thuốc tới nhìn nè chung rồi nhưng mà hạ là mình tu cái phôi nè chứ lấy bạc tôi thua cả cả lên nè bạn và tôi đúng rồi ha để tạo nên này nung thì để lên ngon thật khá đây trông làm chết tay rồi này mình có tạo thành ra mới nặng nắm cái thân nữa đúng rồi à em sao cái lời vào em lợn ra đây một sáng ấy ở đâu ra thì em sao cái lời đấy sao cái lời đấy thì cái lời đấy lỗi lời này cha cái tăng lên mà rồi anh một cái đi lỗi lỗi mà cái lỗi mà cái alu khai lên mà mà khai lên rồi anh đi mua tăng lên rồi đó mà em nung ai biết cái đi channel gì bộ subscribe tàu đi vào mi gì đó subscribe tàu xem video mo đó hồi subscribe tàu là gì mà anh share subscriber sinh anh viewer sinh bộ anh channel gì bộ đồng imanavi sinh da kitang channel gì improvement kitang ay kalak na ba share tàu video subscribe tàu video comment tàu video mo adum tang sida video lo salage nuai biraga di like and comment tàu video na see you bye bye